ꯅꯨꯡꯗꯥꯡ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯅꯤꯁꯇꯔ ꯑꯣ ꯍꯦꯅꯔꯤꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟꯁ 2020 ꯗ꯭ꯔꯥꯐ ꯄꯣꯂꯤꯁꯤ ꯐꯣꯡꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟꯁ 2020 ꯗ꯭ꯔꯥꯐ ꯄꯣꯂꯤꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯈ꯭ꯔꯦ꯫ ꯗ꯭ꯔꯥꯐ ꯄꯣꯂꯤꯁꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁꯅ ꯁꯤꯟꯗꯨꯅ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯃꯤꯅꯤꯁꯇꯔꯒꯤ ꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯄ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯜꯗ꯭ꯔꯦꯟꯁ ꯋꯦꯜꯐꯦꯌꯔꯒꯤ ꯀꯃꯤꯁꯅꯔ ꯑꯦꯁ ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁ, ꯗꯥꯏꯔꯦꯛꯇꯔ ꯎꯇꯝ ꯑꯃꯗꯤ NPCRꯒꯤ ꯆꯤꯌꯔꯄꯔꯁꯟ ꯃꯅꯤ ꯕꯥꯕꯨꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯗ꯭ꯔꯥꯐ ꯄꯣꯂꯤꯁꯤ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯊꯣꯛꯄ ꯃꯅꯤꯄꯨꯔꯅ ꯏꯍꯥꯟ ꯍꯥꯟꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯁꯔꯨꯛꯁꯤꯡ ꯁꯦꯝꯗꯣꯛꯅꯤꯡꯕ ꯑꯃꯗꯤ ꯍꯥꯞꯆꯤꯟꯅꯤꯡꯕ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯐꯧꯕꯩ ꯃꯩ ꯊꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯉꯥꯛꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯂꯧꯃꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯥꯖꯤꯡ ꯂꯧꯀꯣꯟꯗ ꯂꯧ ꯌꯩꯅꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯕꯩ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ꯫ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕꯗꯨ ꯂꯧ ꯁꯪꯒꯝ ꯑꯅꯤꯒꯤ ꯐꯧꯕꯩ ꯑꯣꯏꯒꯅꯤ꯫ ꯂꯧꯄꯨꯒꯤ ꯃꯃꯤꯡꯅ ꯆꯥꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯁꯨꯕꯝ ꯔꯘꯨꯃꯅꯤ ꯃꯩꯇꯩ ꯑꯃꯗꯤ ꯂꯧꯔꯦꯝꯕꯝ ꯕꯣꯕꯤꯒꯤꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯧ ꯃꯄꯨꯁꯤꯡꯅ ꯊꯝꯂꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯊꯣꯛꯈꯤꯕ ꯀꯌꯥ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ CM ꯕꯤꯔꯦꯟꯒꯤ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯕ ꯐꯥꯗꯣꯛꯇꯨꯅ ꯈꯨꯖꯤꯜꯗ ꯆꯪꯕ ꯇꯨꯝ ꯁꯠꯇꯣꯛꯇꯨꯅ ꯃꯔꯥ ꯁꯦꯠꯄ ꯁꯔꯀꯥꯔ ꯑꯣꯏꯍꯟꯅꯅꯕ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯤ꯫ BJPꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ N ꯕꯤꯔꯦꯟꯅ ꯆꯍꯤ 3.5 ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯔꯨꯑꯣꯏꯅ BJPꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯁꯔꯀꯥꯔ ꯑꯁꯤ ꯐꯦꯔꯦ ꯐꯦꯔꯦ ꯂꯥꯎꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 5ꯗ ꯕꯥꯏ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄꯗ BJPꯅ ꯁꯤꯠ 4 ꯐꯪꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯇꯥꯈꯤꯕ ꯔꯥꯏ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤꯁꯨ BJPꯒꯤ MLA ꯑꯃ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯄꯥꯡꯒꯜ ꯀꯟꯕ BJP ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤꯁꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ CM ꯕꯤꯔꯦꯟꯒꯤ ꯀꯥꯡꯈꯗ ꯆꯪꯕ ꯂꯤꯟ ꯐꯥꯗꯣꯛꯇꯨꯅ ꯈꯨꯖꯤꯟꯗ ꯆꯪꯕ ꯇꯨꯝ ꯁꯠꯇꯣꯛꯇꯨꯅ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ CM ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯤꯡ ꯌꯥꯝꯅ ꯂꯦꯝꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯔꯥ ꯁꯦꯠꯄ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ CMꯗ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯟꯗ꯭ꯔ 5ꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗ BJPꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ BJPꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ CM ꯕꯤꯔꯦꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯈꯤ꯫ CM ꯕꯤꯔꯦꯟꯅ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩꯅ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯁꯔꯀꯥꯔ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ BJPꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯣꯏꯔꯦ꯫ ꯃꯔꯥ ꯁꯦꯠꯄ ꯃꯤꯌꯥꯝꯒꯤ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ CM ꯕꯤꯔꯦꯟꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤꯡ ꯂꯧꯊꯣꯛꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ BJPꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯤꯔꯛꯄ ꯊꯥꯖꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥ ꯁꯦꯠꯄ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ NPPꯒꯤ ꯑꯅꯤꯃꯛ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ꯫ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯔꯀꯥꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ BJPꯒꯤ MLA ꯀꯌꯥ ꯈꯣꯝꯂꯒ ꯗꯤꯜꯂꯤꯗ ꯀꯦꯝ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯈꯔꯁꯨ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ BJPꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ BJPꯒꯤ MLA ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ S ꯔꯟꯖꯟꯗ ꯄꯤꯔꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ MLA ꯗꯥꯛꯇꯔ S ꯔꯟꯖꯟ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯗꯨꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯕꯛ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯒꯥꯎ ꯈꯥꯎꯕꯁꯤꯡ ꯐꯒꯠꯂꯒ ꯑꯍꯤꯡ ꯑꯃ ꯂꯣꯀꯞꯇ ꯊꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ SP ꯗꯥꯛꯇꯔ S ꯏꯕꯣꯝꯆꯥ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩ ꯅꯛꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯂꯒꯥꯎ ꯈꯥꯎꯕꯁꯤꯡ ꯐꯒꯠꯄꯒꯤ ꯊꯕꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯗꯥꯛꯇꯔ S ꯏꯕꯣꯝꯆꯥꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ
ꯅꯍꯜꯗꯒꯤ ꯍꯧꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁ ꯄꯤ ꯗꯥꯛꯇꯔ ꯑꯦꯁ ꯏꯕꯣꯝꯆꯥꯒꯤ ꯄꯥꯎ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯒꯥꯎ ꯈꯥꯎꯕꯁꯤꯡ ꯐꯥꯔꯒ ꯑꯍꯤꯡ ꯑꯃ ꯂꯣꯀꯞꯇ ꯊꯝꯂꯒ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯉꯔꯥꯡꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯎꯌꯥꯟ ꯂꯝꯗꯤꯡ ꯈꯣꯡꯖꯣꯝꯅꯆꯤꯡꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯤꯖꯝ ꯁꯦꯠꯄ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯗ꯭राꯏꯕ ꯆꯠꯊꯕꯗ ꯂꯒꯥꯎ ꯈꯥꯎꯕ ꯃꯤꯑꯣꯏ 8 ꯐꯒꯠꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯠꯇꯅ ꯂꯒꯥꯎ ꯃꯔꯨ ꯂꯥꯏꯌꯨꯝꯅꯆꯤꯡꯕ ꯀꯌꯥꯁꯨ ꯐꯒꯠꯇꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯅꯕ ꯊꯕꯛ ꯂꯧꯈꯠꯈꯤ ꯑꯦꯁꯄꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯗ꯭राꯏꯕ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯍꯟꯕ ꯂꯩꯇꯅ ꯆꯠꯊꯈꯤꯒꯅꯤ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯍꯤꯡ ꯑꯃ ꯂꯣꯀꯞꯇ ꯊꯝꯂꯒ ꯊꯥꯗꯣꯛꯄ ꯇꯧꯗꯅ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ NIT ꯃꯅꯤꯄꯨꯔ ꯔꯦꯡꯛ 189ꯗ ꯍꯥꯏꯊꯈ꯭ꯔꯦ ꯄꯥꯟꯗꯝ NIT ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯔꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯇꯤꯜ ꯆꯪꯂꯦ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯒꯧꯇꯝ ꯁꯨꯗꯥꯗꯔꯅ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ NIT ꯃꯅꯤꯄꯨꯔ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯔꯦꯡꯛ 38ꯇ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯪ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 189 ꯁꯨꯕ ꯔꯦꯡꯛꯇ ꯍꯥꯏꯊꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯤꯄꯜ ꯑꯦꯛꯁꯟ ꯐꯣꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯄꯥꯟꯗꯝꯅ ꯍꯥꯏꯔꯤ ꯉꯁꯤ ꯄꯥꯟꯗꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝꯆꯥ ꯗꯤꯂꯤꯞ ꯀꯨꯃꯥꯔꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯂꯛꯄ ꯆꯤꯔꯣꯜ ꯑꯁꯤꯒꯤꯅ ꯍꯥꯏꯔꯤꯕꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯒꯤ ꯗꯤꯛꯇꯦꯛꯇꯔ ꯊꯧꯑꯣꯡꯗ ꯆꯠꯊꯔꯛꯄ ꯊꯕꯛ ꯃꯇꯧ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ NIT ꯃꯅꯤꯄꯨꯔ ꯂꯩꯈꯥ ꯇꯥꯔꯛꯈꯤꯕꯒꯤ ꯃꯔꯝ ꯑꯣꯏꯔꯦ ꯄꯥꯟꯗꯝꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯂꯦꯞꯇꯅ ꯊꯦꯡꯅꯔꯤ NIT ꯑꯁꯤ ꯇꯔꯥꯏꯅ ꯃꯅꯤꯄꯨꯔꯗ ꯊꯝꯈꯤꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯒꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯪꯒꯣꯜꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯊꯝꯈꯤꯕꯅꯤ ꯃꯁꯤꯕꯨ ꯃꯄꯥꯜꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯍꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯄꯥꯟꯗꯝꯅ ꯁꯔꯀꯥꯔꯗ ꯈꯪꯍꯜꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ NIT ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤꯡꯗ꯭ꯔꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯀꯔꯞꯇꯦꯗ ꯑꯣꯏꯔꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯗ꯭ꯔꯕ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯦ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯃꯇꯤꯛ ꯆꯥꯕ ꯂꯣꯀꯦꯜ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗ ꯁꯤꯟꯅꯗꯨꯅ NIT ꯃꯅꯤꯄꯨꯔ ꯀꯜꯍꯧꯁꯤ ꯍꯥꯏꯅ ꯄꯥꯟꯗꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯂꯛꯂꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯏꯟꯠ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ NHIDCLꯒꯤ ꯃꯊꯛꯇ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯔꯟꯖꯤꯠ ꯅꯕꯦꯝꯕꯔ ꯇꯥꯡ 1ꯗ ꯏꯔꯪ ꯊꯣꯡ ꯂꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯊꯣꯡ ꯇꯦꯛꯇꯨꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯈꯤꯕꯗꯨ NHIDCLꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯗ꯭राꯏꯚꯔ ꯀꯥꯎꯟꯁꯤꯜ TDCꯅ FIR ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯑꯃꯗꯤ ꯅꯨꯡꯕꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯅꯨꯡꯕꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ NHIDCLꯒꯤ ꯃꯊꯛꯇ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯅ TDCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯁꯨꯡꯁꯣꯏꯗꯅ ꯃꯌꯥꯝ COVID-19ꯒꯤ ꯑꯞꯗꯦꯠꯀ ꯂꯣꯏꯅꯅ ꯄꯨꯡ 9 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ